ꯍꯥꯔ ꯀꯥ ꯍꯦꯟꯅ ꯍꯥꯞꯄꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯃꯤꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯇꯤꯜꯍꯥꯠ ꯍꯤꯗꯥꯛꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯔꯇꯤꯂꯥꯏꯖꯔꯁꯤꯡ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒ ꯑꯁꯤꯒꯤꯅ ꯍꯛꯆꯥꯡꯗ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕꯁꯤꯡ ꯍꯦꯟꯒꯠꯂꯛꯀꯦ ꯍꯥꯏꯕꯒꯤ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯤꯉꯩ ꯆꯩꯔꯛꯁꯤꯗ ꯂꯧꯃꯤꯁꯤꯡ ꯂꯧꯐꯝꯗ ꯍꯥꯔ ꯀꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕꯒꯤ ꯍꯩꯅꯕꯤ ꯊꯥꯗꯣꯛꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯗꯥꯏꯔꯦꯛꯇꯔꯅ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯍꯥꯏꯔꯤꯕ ꯄꯥꯎꯁꯤꯗ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯌꯦꯡꯕꯤꯏ ꯃꯁꯤ ꯃꯉꯥꯡꯁꯥ ꯍꯥꯔꯁꯨ ꯃꯣꯏꯅ ꯑꯗꯨꯝ ꯌꯦꯜꯂꯤ ꯍꯥꯔꯁꯨ ꯃꯣꯏꯅ ꯑꯗꯨꯝ ꯀꯔꯕꯥꯔ ꯇꯧꯏ ꯑꯃꯁꯨ ꯇꯧꯏ ꯑꯃꯁꯨ ꯇꯧꯏ ꯇꯧꯒꯨꯝꯁꯤꯁꯨ ꯑꯗꯨꯝ ꯍꯥꯏ ꯌꯥꯝ ꯂꯨꯔꯤꯗꯤ ꯑꯩꯈꯣꯏꯗ ꯃꯇꯝꯒꯤ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯦ ꯈꯨꯗꯛꯀꯤ ꯁꯣꯜꯕ ꯇꯧꯕ ꯄꯥꯝꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯗ ꯄ꯭ꯔꯣꯁꯦꯁ ꯇꯧꯗꯅ ꯂꯩꯕꯥꯛꯁꯤ ꯈꯔ ꯀꯣꯛꯂꯥꯎ ꯈꯣꯏꯔꯒ ꯍꯥꯔ ꯈꯔ ꯍꯥꯞꯄꯒ ꯍꯦꯛꯇ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯚꯥꯞꯇꯨꯗ ꯆꯠꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯁꯦꯁ ꯌꯥꯎꯗꯅ ꯇꯧꯕ ꯊꯕꯛ ꯑꯁꯤꯗꯤ ꯀꯌꯥꯝ ꯀꯨꯏꯅꯗꯤ ꯆꯠꯊꯕ ꯌꯥꯒꯅꯤꯀꯣ ꯇꯁꯦꯡꯕꯒꯤꯗꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯑꯁꯤ ꯑꯁꯦꯡꯕꯒꯤꯗꯤ ꯃꯥꯒꯤ ꯃꯥ ꯅꯨꯡꯁꯥꯗ ꯐꯧꯒꯗꯕ ꯏꯁꯤꯡꯗ ꯂꯩꯒꯗꯕ ꯃꯇꯝꯁꯤ ꯃꯥꯏ ꯃꯇꯝ ꯆꯥꯅ ꯇꯧꯔꯗꯤ ꯊꯣꯏꯗꯣꯛꯅ ꯀꯩꯁꯨ ꯍꯥꯔ ꯅꯨꯡꯁꯤ ꯍꯥꯞꯅꯤꯡꯉꯥꯏꯒꯤ ꯃꯔꯝ ꯊꯣꯏꯗꯣꯛꯅ ꯂꯩꯇꯕꯅꯦꯕꯀꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯕꯤꯒꯤ ꯀꯩꯅꯣꯗ ꯌꯥꯎꯔꯤꯕ ꯄꯣꯠꯁꯤ ꯃꯆꯤꯟꯖꯥꯛ ꯁꯨꯡꯕ ꯉꯝꯕꯒꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯀ꯭ꯂꯣꯔꯣꯐꯤꯟꯒꯤ ꯀꯔꯤꯒꯤ ꯑꯗꯨꯒꯤ ꯃꯌꯥꯝ ꯌꯥꯎꯔꯤꯗꯅꯀꯣ ꯃꯥꯏ ꯅꯦꯆꯔꯗꯒꯤ ꯃꯆꯤꯟꯖꯥꯛ ꯂꯧꯕ ꯉꯝꯅꯅꯕ ꯈꯣꯠꯅꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯣꯟꯂꯤ ꯊꯤꯡ ꯑꯩꯈꯣꯏꯅ ꯁꯟꯂꯥꯏꯠ ꯑꯗꯨꯒ ꯏꯌꯔ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁꯟꯂꯥꯏꯠꯅꯦ ꯑꯗꯨꯒ ꯏꯌꯔꯅꯦ ꯑꯗꯨꯒ ꯋꯥꯇꯔꯅꯦ ꯑꯍꯨꯝꯁꯤꯗꯒꯤ ꯂꯩꯔꯤꯕ ꯄꯥꯝꯕꯤ ꯖꯤꯕ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯆꯤꯟꯖꯥꯛꯁꯦ ꯃꯥꯒꯤ ꯏꯟꯅ 60%ꯗꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯐꯪꯕ ꯉꯝꯕꯅꯦꯕ ꯅꯦꯆꯔꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯔꯣꯗ ꯗꯤꯄꯦꯟ ꯇꯧꯔꯤꯕ ꯃꯤꯑꯣꯏꯕꯅ ꯆꯥꯕꯗ ꯑꯣꯏꯔꯁꯨ ꯆꯤꯟꯖꯥꯛꯇ ꯗꯤꯄꯦꯟ ꯇꯧꯔꯤꯕ ꯑꯗꯨꯒ ꯄꯥꯝꯕꯤꯅ ꯍꯧꯕꯗ ꯂꯩꯕꯥꯛꯇ ꯃꯥꯏ ꯁꯣꯏꯜꯗ ꯗꯤꯄꯦꯟ ꯇꯧꯔꯤꯁꯤꯗꯤ ꯑꯣꯟꯂꯤ 40% ꯈꯛꯇꯅꯦꯕ ꯃꯤꯑꯣꯏꯕꯅꯁꯨ ꯆꯥꯕꯗꯒꯤ ꯐꯪꯉꯤꯕ ꯃꯥꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯏꯅꯔꯖꯤꯁꯦ 40% ꯈꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯗꯤꯄꯦꯟ ꯇꯧꯔꯤꯁꯦ ꯑꯗꯨꯅꯅꯦꯕ ꯑꯣꯕꯦꯁꯤꯇꯤꯒꯤ ꯏꯁꯨꯒ ꯂꯥꯛꯏꯕ ꯍꯦꯟꯖꯥꯁꯟꯕꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯏꯅꯔꯖꯤꯁꯤ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯏꯌꯔꯅꯦ ꯋꯥꯇꯔꯅꯦ ꯁꯟꯂꯥꯏꯠꯇꯒꯤ 60% ꯑꯃꯗꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯀꯟꯖꯨꯝ ꯐꯪꯖꯔ ꯂꯩꯕ ꯄꯣꯠꯅꯦꯕ ꯁꯦꯝ ꯊꯤꯡ ꯄꯥꯝꯕꯤꯗꯁꯨ ꯑꯗꯨꯅꯦꯕꯀꯣ ꯑꯩꯈꯣꯏ ꯕꯥꯏꯑꯣꯂꯣꯖꯤ ꯇꯝꯃꯛꯄ ꯀꯥꯟꯗ ꯄꯥꯝꯕꯤꯅ ꯀꯃꯥꯏꯅ ꯐꯣꯇꯣꯁꯤꯟꯊꯦꯁꯤꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯤꯟꯖꯥꯛ ꯁꯨꯡꯉꯤ ꯃꯌꯥꯝ ꯂꯣꯏ ꯇꯝꯅꯔꯦꯗꯅꯀꯣ ꯑꯁꯤꯒꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯂꯩꯅ ꯁꯥꯏꯟꯇꯤꯁꯁꯤꯡꯁꯤ ꯂꯩꯅ ꯍꯦꯟꯅ ꯗꯔꯀꯥꯔ ꯂꯩꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯗꯨ ꯍꯦꯟꯅ ꯀꯟꯖꯨꯝ ꯇꯧꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯍꯦꯟꯅ ꯄ꯭ꯔꯗꯛꯇꯤꯕꯤꯇꯤ ꯏꯁꯨ ꯑꯅꯤ ꯂꯩꯀꯣ ꯑꯃꯅ ꯑꯩꯈꯣꯏ ꯍꯥꯔ ꯃꯌꯥꯝꯁꯤꯡꯁꯤ ꯍꯥꯞꯇꯅ ꯑꯃ ꯇꯧꯗꯅ ꯑꯩꯈꯣꯏ ꯅꯦꯆꯔꯦꯜ ꯄ꯭ꯔꯣꯁꯦꯁꯇ ꯂꯩꯔꯒ ꯃꯥꯒꯤ ꯑꯊꯣꯛꯄ ꯈꯔꯇ ꯈꯛꯇꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯃꯤꯑꯣꯏꯕꯗ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯦꯡꯂꯤ ꯄꯥꯡꯂꯤꯕ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯆꯤꯟꯖꯥꯛꯇ ꯗꯤꯄꯦꯟ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯁꯤꯒꯤ ꯆꯥꯕ ꯀꯣꯟꯅꯗꯕꯒꯤ ꯏꯁꯨ ꯑꯃ ꯂꯩ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯐꯔꯇꯤꯂꯥꯏꯖ ꯇꯧꯔꯀꯥꯟꯗ ꯐꯔꯇꯤꯂꯥꯏꯖꯔꯁꯤꯡ ꯑꯁꯤ ꯍꯥꯞꯄ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯤꯗꯤꯌꯦꯠ ꯀꯣꯖ ꯑꯗꯨ ꯐꯨꯜꯐꯤꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯔ ꯁꯤꯖꯤꯟꯅꯕꯅꯤ ꯍꯥꯏꯕ ꯑꯥꯔꯒꯨꯃꯦꯟ ꯑꯃꯁꯨ ꯂꯩꯗꯅꯀꯣ ꯑꯗꯨꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯗꯨ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯃꯗꯨ ꯋꯥꯔꯦꯞ ꯂꯧꯖꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯟꯁꯤꯀ꯭ꯋꯦꯟꯁ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯑꯩ ꯀꯦꯟꯁꯔ ꯅꯥꯔꯦ ꯑꯦꯛꯁꯦꯞ ꯇꯧꯕ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯥ ꯗꯥꯏꯕꯤꯇꯤꯁ ꯅꯥꯔꯦ ꯑꯦꯛꯁꯦꯞ ꯇꯧꯕ ꯇꯥꯕꯅꯤ ꯃꯔꯝꯗꯤ ꯆꯥꯔꯕꯅꯤꯅ ꯊꯛꯑꯕꯅꯤꯅ ꯋꯥꯔꯤꯕꯀꯣ ꯃꯁꯤ ꯑꯗꯨꯅꯤ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯑꯗꯨꯅ ꯍꯥꯔ ꯍꯥꯞꯄꯤꯕ ꯂꯧꯃꯤꯗꯨꯁꯨ ꯁꯤꯒꯤ ꯁꯦꯝ ꯀꯟꯁꯤꯀ꯭ꯋꯦꯟꯁ ꯑꯗꯨꯝ ꯐꯪꯗꯣꯏꯅꯦꯕ ꯆꯤꯟꯖꯥꯛ ꯄꯨꯊꯣꯛꯏꯕ ꯃꯤꯗꯨꯁꯨ ꯆꯤꯟꯖꯥꯛ ꯍꯥꯞꯄꯤꯕ ꯍꯥꯔ ꯍꯥꯞꯄꯒ ꯆꯥꯔꯤꯕ ꯃꯤ ꯑꯗꯨ ꯄ꯭ꯂꯁ ꯍꯥꯔ ꯃꯥꯁꯨ ꯆꯤꯟꯖꯥꯛꯇꯨ ꯆꯥꯗꯣꯏꯅꯤꯗꯅꯀꯣ ꯆꯞ ꯃꯥꯟꯅꯩꯗꯅꯀꯣ ꯑꯩꯈꯣই ꯃꯥ ꯑꯥꯎꯇꯔ ꯍꯥꯏꯗꯤ ꯄꯥꯝꯕꯤ ꯑꯩꯅ ꯊꯥꯔꯦ ꯑꯩꯅ ꯍꯥꯔ ꯍꯥꯞꯄꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯒꯤ ꯄꯥꯝꯕꯤꯗꯨ मादी आउटर स्पेस हौबा पोटी चारोइदनको अनदर planet amada hauba sinjagi charoidana ko same planet sida leba potu ne saduri aduna masi akoi ethical values sing adu maintain tawrakan sida potu tawbuna chumi director na haisi aina era tawdbai nate ko man haisi akoi adum hairaga lako bot amane ba scientist sing na hai puthok bu mo adum puthoi ha su ko amasu puthoi adu kayam na sina ga dawna kamai tawgadam no haibu puthi akoi gi level la kayam awareness tawre haiba responsibility amusu da ka lei department na then adu people na masigi posi phanam tawraga su indragadi adum same thing ai director duna selaga low nate potharu nate ko scientist nu selaga potharu nate ko madi magi laboratory da magi leriba keno du puthokcha oi wane adugi pot mayam sing adu khoi sinari ba mayam sing asida phajana department through the awareness tawbiba ama tawbi se masi part of the awareness amane khabar hapi si ko sumai tawda masi hena keno tawbiba ma change aduga पोसी अखोई खितंग अखोई लाइफ सी लॉन्गिविटी लेननबा अखोई मयाम सिंग असिना होनबिबा हाइबसे यामना तंगाई फदब मरम सिजा यौददि हिंबो यादमिनको अदु याम का हन जासम बिसु मथौ तादे तंगाई फदब खर दुगक सारा कांदा अखोई लिमिटेड केनो तौनन होनगदबनि मसिदे याम का हन हाई यील्डिंग प्रोडक्शन तौर खोलगा इ अदु तौबना तौ हाइबनि सिंगुगी मियंग सिंग असे खग थादोकना बिरा कांसिदा अखोई as a whole society, as a whole art, as a whole globe, sinali riba miyo bese masi khara sangna satha obale na tinali tana khara sangna hingba yana wakan punamaki responsibility se akoi punamaki thaudang ni na ai sumaina
ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯃꯈꯥ ꯇꯥꯕꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯦꯔꯤꯀꯣꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯩꯈꯣꯏꯒꯤ ꯌꯨꯝꯈꯥꯏꯕꯝ ꯁꯨꯖꯤꯠ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ